ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯏꯃꯥꯒꯤ ꯂꯨꯍꯣꯡꯕ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯊꯧꯕ ꯂꯥꯏꯁ꯭ꯔꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯉꯁꯤ ꯄꯤꯕꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯍꯩ ꯄꯨꯝꯂꯥꯡ ꯂꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯄꯤꯕꯥ ꯃꯥꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯂꯥꯡꯂꯦꯟꯒ ꯃꯈꯣꯏ ꯑꯅꯤ ꯉꯁꯤ ꯂꯨꯍꯣꯡꯂꯦ꯫ ꯊꯃꯣꯏ ꯃꯁꯦꯜ ꯌꯥꯅꯖꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ, ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯗꯨꯗꯤ ꯏꯃꯛ ꯃꯛꯁꯤꯜꯂꯤ꯫ ꯑꯃꯨꯕ ꯅꯣꯡ ꯄꯨꯕ ꯂꯩꯆꯤꯜꯒꯨꯝꯅ ꯌꯦꯡꯕꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯎꯏ꯫ ꯑꯁꯨꯝ ꯇꯧꯅ ꯂꯨꯍꯣꯡꯕ ꯂꯣꯏꯔꯦ꯫ ꯌꯨꯝ ꯑꯗꯨꯗ ꯇꯤꯜꯂꯝꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯊꯪ ꯃꯊꯪ ꯍꯟꯅꯈ꯭ꯔꯦ꯫ ꯊꯣꯡꯒꯥꯜꯗꯅꯤ ꯄꯤꯕꯥꯒꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯥꯟꯖꯅ ꯋꯥꯡꯂꯦꯟꯗ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯇꯥꯎ, ꯅꯈꯣꯏ ꯃꯌꯥꯝ ꯂꯥꯛꯄꯁꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ꯫ ꯏꯆꯥ ꯅꯨꯄꯥꯒꯤ ꯂꯨꯍꯣꯡꯕꯁꯦ ꯃꯄꯨꯡ ꯐꯥꯅ ꯐꯖꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯦ꯫ ꯐꯔꯦ ꯏꯇꯥꯎ, ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ꯫ ꯍꯣꯏ, ꯑꯩ ꯑꯁꯨꯝ ꯂꯩꯖꯍꯧꯔꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨ ꯆꯠꯈ꯭ꯔꯦ꯫ ꯃꯥꯟꯖ ꯃꯥꯁꯨ ꯃꯃꯧ ꯅꯨꯄꯤ ꯑꯃ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯃꯥꯏ ꯂꯩꯁꯤꯟꯗꯨꯅ ꯌꯨꯝ ꯇꯝꯅ ꯆꯪꯂꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯝꯕ ꯃꯤꯁꯤꯡꯁꯨ ꯄꯨꯝꯇꯥꯛ ꯇꯥꯈ꯭ꯔꯦ꯫ ꯍꯥꯟꯅꯗꯒꯤ ꯌꯨꯝ ꯑꯗꯨꯗ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯇ ꯂꯩꯔꯛꯄꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯧ ꯑꯃ ꯂꯥꯛꯂꯕꯅꯤꯅ ꯃꯈꯣꯏ ꯑꯍꯨꯝ ꯁꯨꯔꯦ꯫ ꯏꯅꯦ ꯇꯣꯝꯕꯤꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏ, ꯌꯥꯝꯅ ꯐꯔꯦ꯫ ꯃꯧ ꯑꯗꯨꯁꯨ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ, ꯁꯣꯏꯗꯅ ꯏꯪ ꯇꯞꯀꯅꯤ꯫ ꯌꯨꯝ ꯑꯗꯨꯗ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯇ ꯂꯩꯖꯕꯅꯤ꯫ ꯃꯍꯥꯛ ꯑꯃ ꯂꯥꯛꯂꯕꯅꯤꯅ ꯃꯥꯟꯖꯁꯨ ꯈꯔꯗꯤ ꯁꯥꯐꯔꯕꯅꯤ꯫ ꯐꯔꯦ꯫ ꯑꯗꯨꯗ ꯇꯣꯝꯕꯤ, ꯊꯝꯕꯥꯜ ꯑꯗꯨꯗꯪꯒ ꯌꯥꯎꯖꯔꯝꯂꯕꯗꯤꯀꯣ꯫ ꯍꯦꯔ ꯃꯈꯣꯏ ꯄꯥꯕꯨꯡ, ꯀꯗꯣꯝꯗꯒꯤ ꯋꯥꯅꯣ ꯅꯪꯅ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯂꯤꯕꯗꯨꯅ? ꯑꯗꯨꯝꯕ ꯋꯥꯒ ꯈꯤꯠ ꯉꯥꯡꯕꯤꯔꯅꯨ꯫ ꯃꯇꯥꯡ ꯃꯇꯝꯅꯅꯤ꯫ ꯉꯁꯤ ꯏꯆꯥ ꯄꯤꯕꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯁꯤꯗ ꯃꯥꯒꯤ ꯃꯃꯥ ꯑꯣꯏꯔꯤꯕ ꯊꯝꯕꯥꯜꯗꯣ ꯅꯤꯡꯁꯤꯡꯂꯛꯄ ꯇꯥꯕꯅꯤ꯫ ꯍꯣ, ꯅꯤꯡꯁꯤꯡꯕꯤꯔꯨꯅꯣ꯫ ꯀꯔꯤꯒꯤ ꯅꯤꯡꯁꯤꯡꯕꯅꯣ? ꯃꯥꯕꯨ ꯃꯤꯔꯣ? ꯃꯥꯒꯤ ꯋꯥꯒ ꯄꯜꯂꯛꯀꯅꯨꯗ꯫ ꯑꯩꯅꯦ ꯈꯣꯏꯗꯧ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤꯗ꯫ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯅꯤ ꯀꯩꯅꯣ꯫ ꯍꯧꯖꯤꯛꯇ ꯅꯤꯟꯗꯥ ꯇꯧꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯒꯗꯣꯏꯅꯣ? ꯍꯣ, ꯃꯁꯛꯇꯣ ꯌꯥꯝꯅ ꯅꯨꯡꯁꯤꯗꯕ꯫ ꯃꯍꯥꯛꯊꯛ ꯏꯆꯥ ꯃꯥꯟꯖꯁꯦ ꯀꯌꯥꯗ ꯋꯥꯈꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯑꯣꯈꯛ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤꯅꯤ꯫ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯉꯥꯡꯕ ꯄꯥꯝꯖꯕ ꯑꯁꯤꯅꯕꯀꯣ꯫ ꯃꯤꯒꯤ ꯑꯐ ꯅꯨꯡꯉꯥꯏ ꯇꯥꯟꯈꯠꯂꯛꯄꯗ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯈꯤꯠ ꯉꯥꯡꯒꯅꯨ꯫ ꯑꯗꯨꯒꯅꯤ ꯃꯈꯣꯏ ꯄꯥꯕꯨꯡ, ꯏꯆꯥ ꯏꯁꯨ ꯍꯣꯏꯅꯒ ꯇꯥꯈ꯭ꯔꯕꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯍꯣꯏ, ꯑꯩ ꯀꯔꯤꯃꯇ ꯍꯥꯏꯖꯔꯔꯣꯏꯒꯦ꯫ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯔꯒꯦꯀꯣ꯫ ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯅꯨꯡꯁꯤꯕ, ꯌꯥꯝꯅ ꯅꯤꯡꯉꯝꯗꯕ, ꯊꯃꯣꯏꯗ ꯆꯩꯅꯥ ꯐꯪꯈꯤꯕ ꯋꯥꯔꯤ ꯑꯃ ꯂꯩꯈꯤ꯫ ꯋꯥꯔꯤ ꯑꯗꯨꯅ ꯃꯥꯟꯖꯒꯤ ꯄꯨꯟꯁꯤꯕꯨ ꯑꯉꯥꯎꯕꯒꯨꯝ ꯑꯣꯏꯍꯟꯈꯤ꯫ ꯃꯥꯟꯖ ꯉꯁꯤꯁꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯃꯥꯒꯤ ꯊꯝꯕꯥꯜꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯔꯤ꯫ ꯅꯨꯃꯤꯠꯇꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯌꯦꯅꯤꯡꯊꯥ ꯂꯥꯛꯄꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧꯁꯨ ꯃꯄꯥꯜꯂꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯣꯛꯄꯅꯤ ꯇꯧꯅꯔꯤꯕ꯫ ꯋꯥꯡꯂꯦꯟꯅ ꯃꯥꯟꯖꯕꯨ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯈꯣꯏ ꯆꯣꯞꯄ ꯆꯠꯅꯕ ꯍꯧꯕ ꯂꯥꯛꯏ꯫ ꯃꯥꯟꯖꯁꯨ ꯈꯣꯏꯖꯩ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯅ ꯈꯔ ꯉꯟꯅ ꯆꯠꯁꯤꯀꯣ ꯍꯥꯏꯅꯗꯨ ꯐꯖꯅ ꯍꯥꯏꯅꯈ꯭ꯔꯒ ꯅꯪ ꯁꯤꯗꯤꯕꯀꯣ꯫ ꯍꯧꯖꯤꯛꯄꯨ ꯀꯌꯥꯝ ꯊꯦꯡꯂꯒꯦꯅꯦ? ꯉꯜꯂꯤ ꯀꯩꯅꯣ꯫ ꯉꯟꯅꯤ, ꯅꯪꯒꯤꯗꯤ ꯌꯥꯝꯅ ꯉꯟꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯄꯨꯈ꯭ꯔꯤꯗꯣ ꯈꯣꯏ ꯆꯣꯞꯄ ꯃꯤ ꯍꯦꯛꯇ ꯂꯩꯔꯝꯕꯗꯨ ꯇꯜꯂꯦꯕ꯫ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯆꯨꯞꯁꯦ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯍꯣꯏꯗ, ꯍꯧꯖꯤꯛ ꯆꯠꯂꯨꯁꯤꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯝꯕꯤꯗꯨꯗ ꯆꯠꯂꯤ꯫ ꯂꯝꯕꯤ ꯑꯗꯨꯗꯅꯤ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯂꯥꯛꯂꯤ꯫ ꯅꯨꯄꯤ ꯑꯗꯨ ꯂꯩꯁꯥꯕꯤꯅꯤ꯫ ꯃꯔꯦꯡꯖꯨꯝ ꯑꯗꯨꯗ ꯈꯥꯎ ꯑꯃꯁꯨ ꯌꯥꯜꯂꯤ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤ ꯃꯥꯟꯗꯦ ꯃꯈꯣꯏ꯫ ꯃꯥꯟꯖꯅ ꯋꯥꯡꯂꯦꯟꯗ ꯇꯞꯅ, ꯏꯊꯧ, ꯑꯁꯤꯗ ꯂꯥꯛꯂꯤꯁꯤ ꯀꯅꯥ ꯑꯣꯏꯔꯤꯖꯥꯠꯅꯣ? ꯈꯪꯗꯦꯅꯦ, ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯗꯤ ꯃꯥꯟꯗꯦ꯫ ꯃꯥꯟꯖ ꯃꯃꯤꯠ ꯑꯗꯨꯅ ꯐꯜꯂꯞ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯂꯨꯏ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯇꯝꯅ ꯌꯥꯝꯅ ꯏꯪꯅ ꯂꯦꯝꯅ ꯅꯤꯡꯊꯤꯖꯔꯝꯕ ꯑꯗꯨꯗ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯀꯔꯤꯅꯣꯃ ꯇꯧꯔꯛꯏ꯫ ꯃꯊꯃꯣꯏꯅꯨꯡꯗ ꯍꯥꯏꯖꯩ, ꯐꯖꯩꯍꯦ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯗꯤ꯫ ꯃꯃꯤꯠ ꯍꯦꯛ ꯀꯨꯞꯇꯅ ꯌꯦꯡꯖꯩ꯫ ꯃꯗꯨꯕꯨ ꯋꯥꯡꯂꯦꯟꯅ ꯎꯔꯗꯨꯅ
ꯃꯈꯨꯅꯤꯡ ꯑꯗꯨꯗ ꯀꯣꯛ ꯊꯤꯜꯂꯗꯨꯅ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯅ? ꯃꯥꯟꯖ ꯋꯥꯈꯜ ꯇꯥꯔꯛꯏ꯫ ꯂꯝꯕꯤꯗ ꯆꯠꯂꯝꯕ ꯁꯛꯈꯪꯗꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯟꯖꯒ ꯋꯥꯡꯂꯦꯟꯒ ꯑꯋꯥꯡ ꯄꯨꯈ꯭ꯔꯤꯗꯨ ꯌꯧꯔꯤ꯫ ꯂꯩꯔꯥꯏ ꯃꯄꯥꯜ ꯑꯃꯗ ꯐꯝꯊꯩ꯫ ꯃꯥꯟꯖꯅ ꯍꯥꯏ, ꯏꯇꯥꯎ, ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯕꯨ ꯀꯅꯥꯒꯤ ꯃꯆꯥ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯈꯪꯗꯦꯗ, ꯑꯩꯗꯤ ꯍꯥꯟꯅꯁꯨ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯦ꯫ ꯏꯇꯥꯎ, ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯣ ꯑꯍꯥꯟꯕ ꯎꯕ ꯃꯇꯝꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯛꯄꯒꯤ ꯋꯥꯅꯤ꯫ ꯃꯁꯤꯗ ꯋꯥꯡꯂꯦꯟꯅ ꯍꯥꯏꯐꯦꯠꯀ ꯅꯣꯛꯂꯗꯨꯅ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯌꯦꯅꯤꯡꯊꯥꯒ ꯂꯥꯛꯂꯤꯔꯕ? ꯌꯦꯅꯤꯡꯊꯥ ꯂꯥꯛꯄ ꯍꯥꯏꯕꯗꯨꯔ ꯈꯪꯗꯦ, ꯁꯛꯈꯪꯗꯕꯤ ꯃꯥꯒꯤ ꯁꯛꯇꯝ ꯑꯃ ꯑꯩꯒꯤ ꯊꯃꯣꯏ ꯂꯥꯏꯌꯨꯝ ꯑꯁꯤꯗ ꯇꯥꯈꯤꯕꯒꯨꯝ꯫ ꯁꯦꯁ, ꯅꯨꯄꯥꯁꯤꯡ ꯑꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯏꯀꯣ꯫ ꯈꯪꯗꯦꯗ ꯏꯇꯥꯎ ꯇꯧꯔꯤꯁꯤ, ꯑꯗꯨꯕꯨ ꯑꯩ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯑꯃ ꯂꯤꯗꯕꯗꯤ ꯌꯥꯗ꯭ꯔꯦ꯫ ꯑꯦ, ꯑꯗꯨꯅ ꯀꯔꯤꯒꯤ? ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯇꯣꯏꯕ? ꯑꯁꯦꯡꯕꯒꯤ? ꯑꯁꯦꯡꯕꯅꯤ꯫ ꯃꯥꯟꯖ ꯃꯥꯒꯤ ꯊꯃꯣꯏꯅ ꯉꯁꯤꯈꯛ ꯎꯕ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯅ ꯄꯥꯝꯖꯔꯨꯔꯦ, ꯈꯣꯏꯗꯥꯔꯨꯔꯦ, ꯅꯨꯡꯁꯤꯔꯨꯔꯦ꯫ ꯆꯤꯡꯂꯧ ꯁꯛꯅ ꯍꯦꯜꯂꯕꯤ ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ? ꯃꯊꯣꯠ ꯀꯥꯔꯛꯄꯒꯤ ꯍꯧꯅꯕꯤ, ꯅꯤꯡꯊꯤꯕ ꯄꯨꯝꯅꯃꯛꯅ ꯌꯣꯝꯂꯕꯤ ꯃꯥꯒꯤ ꯍꯛꯆꯥꯡ ꯀꯌꯥꯠꯅꯤ꯫ ꯌꯦꯡꯕꯗ ꯅꯣꯡꯊꯥꯡꯒꯤ ꯏꯆꯦꯜꯅ ꯆꯦꯟꯕꯒ ꯄꯥꯡꯈꯛ ꯑꯣꯏ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯒꯤ ꯃꯇꯝꯗ ꯇꯝꯌꯥꯅ ꯀꯣꯔꯤ ꯆꯦꯟꯕ ꯃꯇꯝꯗ ꯅꯨꯖꯥ ꯃꯥꯒꯤ ꯆꯤꯡꯂꯧ ꯁꯛ ꯑꯗꯨꯕꯨ ꯎꯔꯨꯕ ꯊꯣꯛꯂꯕꯗꯤ ꯃꯍꯥꯛ ꯑꯗꯨ ꯀꯨꯝꯒꯤ ꯂꯩꯔꯥꯡ ꯊꯝꯕꯥꯜ ꯃꯉꯣꯟꯗꯒꯤꯁꯨ ꯍꯦꯟꯅ ꯐꯖꯒꯅꯤ꯫ ꯑꯃꯨꯟꯕ ꯇꯌꯥꯜꯕꯨ ꯉꯝꯖꯕ ꯃꯥꯒꯤ ꯃꯥꯏꯊꯣꯡꯒꯤ ꯃꯤꯅꯣꯛ ꯑꯃꯗ ꯈꯣꯏꯃꯨ ꯑꯣꯏꯕ ꯀꯌꯥꯒꯤ ꯊꯃꯣꯏꯕꯨꯗꯤ ꯁꯣꯏꯗꯅ ꯉꯥꯎꯍꯟꯕ ꯉꯝꯒꯅꯤ꯫ ꯄꯤꯕ ꯃꯥꯡꯒꯣꯜꯒꯤ ꯗꯥꯔꯤ ꯑꯗꯨꯗ ꯃꯍꯥꯛ ꯎꯡꯗꯨꯅ ꯐꯝꯂꯤ꯫ ꯃꯥꯒꯤ ꯉꯁꯤꯒꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯁꯤ ꯌꯧꯅ ꯎꯡꯂꯤꯕ? ꯃꯥꯏꯊꯣꯡꯗ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯄꯨꯕꯒꯤ ꯃꯃꯤ ꯇꯥꯔꯤꯕ? ꯃꯥꯒꯤꯁꯨ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯃꯥꯟꯖ ꯆꯪꯂꯛꯏ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯅ ꯃꯄꯥꯜꯗ ꯎꯡꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯕꯨ ꯎꯕꯗ ꯆꯪꯁꯤꯟꯗꯨꯅ, ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯀꯩꯗꯧꯔꯦ? ꯅꯪꯅ ꯎꯡꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨꯅ? ꯃꯥꯟꯖ ꯂꯨꯛꯊꯗꯨꯅ ꯂꯩꯔꯝꯕ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯄꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯅꯣꯟꯈꯠꯂꯛꯏ꯫ ꯃꯍꯥꯛ ꯃꯄꯥꯗ ꯌꯦꯡꯉꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯄꯥꯕꯨꯡ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯤꯁꯅꯥ ꯑꯅꯤꯗ ꯄꯤꯔꯥꯡ ꯂꯥꯏꯖ ꯏꯍꯧꯏ꯫ ꯃꯥꯟꯖꯅ, ꯏꯆꯥꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦ? ꯅꯪꯕꯨ ꯏꯃꯨꯡꯗ ꯑꯣꯏꯅ ꯂꯩꯌꯨ ꯌꯥꯗꯕ꯭ꯔꯣ? ꯄꯥꯕꯨꯡ, ꯉꯁꯤꯁꯦ ꯅꯆꯥꯏꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤꯀꯣ? ꯍꯣꯏꯅꯦ, ꯃꯥꯅꯤꯅꯦ꯫ ꯄꯥꯕꯨꯡ, ꯉꯁꯤꯗꯤ ꯅꯆꯥꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ, ꯅꯆꯥ ꯌꯥꯝꯅ ꯀꯞꯅꯤꯡꯉꯤ꯫ ꯑꯉꯥꯎꯕ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ? ꯅꯪꯒꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ? ꯄꯥꯕꯨꯡ, ꯉꯁꯤ ꯅꯆꯥ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯏꯃꯥꯗꯣ ꯃꯍꯥꯛ ꯌꯥꯎꯔꯝꯂꯕꯗꯤ ꯅꯆꯥ ꯑꯩꯒꯤ ꯊꯃꯣꯏꯅ ꯀꯌꯥꯗ ꯄꯦꯟꯖꯔꯝꯒꯅꯤ꯫ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯆꯥꯒꯤꯗꯃꯛ ꯏꯄꯥ ꯂꯩꯔꯤꯕꯁꯤꯗꯤ ꯅꯪ ꯀꯔꯤꯒꯤ ꯄꯨꯛꯅꯤꯡ ꯋꯥꯕꯒꯦ? ꯏꯄꯥ ꯂꯩꯔꯤꯅꯦ꯫ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥꯁꯦ ꯃꯃꯥ ꯑꯃꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯐꯪꯗꯅ ꯅꯆꯥ ꯑꯩ ꯂꯦꯜꯂꯛꯂꯕꯅꯤ꯫ ꯄꯥꯕꯨꯡ, ꯏꯃꯥꯅ ꯃꯆꯥ ꯑꯩꯕꯨ ꯅꯨꯡꯁꯤꯔꯝꯗꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯄꯥꯕꯨꯡ, ꯃꯆꯥ ꯑꯩꯅꯗꯤ ꯏꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ꯫ ꯏꯃꯥ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯆꯥ ꯑꯩꯕꯨ ꯅꯥꯎꯀꯣꯟꯕꯤꯗ꯭ꯔꯤꯕ? ꯑꯩ ꯑꯁꯤꯕꯨ ꯅꯕꯨꯛ ꯊꯣꯛꯀꯤ ꯅꯆꯥ ꯅꯠꯇꯕ꯭ꯔꯥ? ꯃꯥꯗꯤ ꯊꯃꯣꯏ ꯄꯥꯟꯗꯕ ꯃꯤꯅꯤ꯫ ꯃꯥꯅꯤ, ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯕꯅꯤ꯫ ꯃꯍꯥꯛ ꯊꯛ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯈꯤ? ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯃꯥꯒꯤ ꯋꯥꯈꯜ ꯈꯜꯂꯨꯔꯅꯨ꯫ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯂꯣ꯫ ꯄꯥꯕꯨꯡ, ꯑꯩ ꯏꯃꯥꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯤ꯫ ꯄꯥꯕꯨꯡ, ꯏꯃꯥꯕꯨ ꯑꯃꯨꯛꯇ ꯊꯤꯔꯨꯁꯤ, ꯏꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯨꯁꯤ꯫ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯄꯥꯒꯤ ꯊꯃꯣꯏꯗ ꯉꯁꯤꯁꯨ ꯅꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯩꯔꯤꯅ ꯆꯨꯗꯨꯅ ꯂꯩꯔꯤꯅꯦꯍꯦ꯫ ꯃꯁꯤ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤꯅ ꯃꯩꯊꯛꯇ ꯌꯥꯇꯥꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯂꯩꯈꯤꯒꯅꯤ꯫ ꯑꯩꯅ ꯅꯃꯥꯕꯨ ꯐꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯇꯥꯔꯕꯁꯨ ꯅꯃꯥꯒꯤ ꯈꯣꯡꯒꯨꯜꯗꯤ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯈꯛꯂꯤꯈ꯭ꯔꯔꯣꯏ꯫ ꯃꯁꯤ ꯅꯄꯥ ꯑꯩꯒꯤ ꯁꯛꯈ꯭ꯔꯕ ꯋꯥꯁꯛꯅꯤ꯫ ꯄꯥꯕꯨꯡ, ꯋꯥꯁꯛꯇꯣ ꯍꯟꯗꯣꯛꯄꯤꯌꯨ, ꯏꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯈꯤꯁꯤ꯫ ꯃꯍꯥꯛ ꯇꯥꯝꯈ꯭ꯔꯦ, ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯃꯍꯥꯛ ꯇꯥꯝꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯪꯂꯥꯟꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯣꯛꯄ ꯃꯅꯤꯡ ꯇꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯁꯅꯨ꯫ ꯑꯁꯨꯛ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥꯁꯦ ꯃꯥꯅꯗꯤ ꯍꯟꯅ ꯏꯆꯥ ꯑꯃ ꯂꯩꯔꯦ ꯍꯥꯏꯅ ꯌꯦꯡꯂꯛꯈꯤꯕ꯭ꯔꯥ? ꯄꯥꯕꯨꯡ, ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯑꯗꯨꯗ ꯅꯩꯅꯗꯨꯅ ꯂꯩꯔꯕꯗꯤ ꯑꯍꯤꯡ ꯑꯁꯤ ꯃꯤꯀꯨꯞ ꯑꯃꯠꯇ ꯇꯨꯝꯗꯕ ꯌꯥꯏ꯫ ꯑꯗꯨꯅ ꯃꯥꯟꯖꯅ ꯋꯥꯐꯝ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯗꯨꯗ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯐꯔꯦ, ꯍꯦꯟꯅꯁꯨ ꯋꯥꯈꯜ ꯈꯟꯖꯤꯜꯂꯨꯅꯨ꯫ ꯏꯃꯨꯡꯗ ꯆꯪꯖꯔꯣ, ꯃꯇꯝꯁꯦ ꯊꯦꯡꯂꯦ꯫
Piba haugattuna imungda changki. Phamungda langlen phamduna leirami. Langlen mapuroibagi maksilaba maithong adubu ubada hangjai. Kari tawba yaubirage? Maithong adubu ai karisu tawdeda. Karisu tawde hainadi minambigano. Asengbado haibiyo. Piba phamung aduda phamthai. Piba magi manglam chatki punshigi machat aduga ngasi mahakna oiriba punshigi machat asiga yamna khetnai. Ingaw ngaw shinaba mataw amada magi punshi leirakhibani. Pibana lambida chatliba nupi adugi matungda innai. Aduga nupi adugi wai tana tariba mushuk muraba sangbrai managi jinghi manam chelaba samlang adudagi samlang amakhakpu hek thatnaba hotnai. Mashida chatliba nupi aduna mamai sat laithoktuna. He kaino nangna tawrida? Piba jab hek leptuna. Sum kaim tawde. Nangi se aigi samphoi gi kaina tawrida? Aigi samse phoiraga laitin khurumge haira. Adumaina yamna tawjasanu. Laikai tanaba lausani. Hera nangsu. Aisu pakhangni kaino. Nang pakhang oiraga kaidawrage? Nupi thibiyo haira. Nupi amamuk thidrabasu yanida. Aigidi nang leirashidi. Piba nang yamna hinjilak tawri. Nang aina ngasi hek sauninglaktana nakhoido in hekta laksasani. Asumna hairakpa asida Piba maningda phan hek chongthoi aduga hai. Kadaidagi aidi nang sumlaknabani adumaina tawradi kadaidagi yarane ai laknajararoi. Asi haiduna mahak mamai leiduna chatli. Jagat lauba magi mataw pumnamak ngasidi maphamdagi mangkhrabagum tawi. Langlena amukasu hangi. Hayo kari tawrabage? Asumna kanna hairaba asida Pibana kumai. Langlen ngasi aigi luhongba numit asida aigi imado ihamna ningsinglei. Nangbo imado hingli haibadaine? Haizabatani. Hinglibra hingdabra haibado ai khangde. Adabo ngasigi numit asida punshigi haukraba matamgi numit ama thaudok amabo ai mayek singna ningsinglei. Numitto aigi imagi luhongba numitni. Babungna imabu yengtuna kayada kapchakhiba. Asi haiduna Piba mitludagi pirang kayama sinthari. Langlena mapuroibagi mabukningbu themjinbiri. Se yamnasu khanjinbigano. Haukraba wari aduna thamoibu laiman ohenbadi chumloi. Haukrabadi haukre. Se tokpiro. Piba wafam si nongmata mahakna kanagi mafamda tamthokludi. Nongma numit amani. Nongsu thitli chui. Ngaihak laikhragadi mamsinkhrani. Piba mangoleduda leptuna mapabu halakpa mahak ngairi. Mapana thabak suba chatpani. Nahan makai thabak suba halakpa matam aduga hairurabadi matam kharadi hendokle. Pibana pabungdubu hojik phauba halaktene. Magi thabak subada loitraba chatla. Nong asisu thitli chuba haure. Kharangana halaklabadi phagadabani. Asi haiduna mabu halakpa mahak khaurang na ngai. Ngaihak leibaga manja hidak ngauduna mayumda halai. Masado hairang turang thongala duda changlai. Sumangdu hek yobaga long na haithai. Mapagi matawa duda Piba satkum thai. Mapagi nakda changshilli. Sangshilluba matamda yamna hainadaba manam ama mahak na namlai. Manam shide. Mapada munna yengduna. Pabo, nang hidak thaglaira? Hidak ngauraba manjana khummi. Pabung ashidi hidak khara thagle. Pabo, karigino nang ne hidak thagliba? Nachaibu nungsidraba pabo? Ipagi bunga. Napagi thamoishe puba ngamdene. Namagi wakhal khanduna laine. Hidak se thaktrabadi napa ai karamna laigane. Napa se yamna warene. Adu oiradi pabo imabu laurusi. Imabu yumashida thamse. Madu yade. Namadi sagai onkre. Mafam ashida mahak thamba yade. Napagi lam helaba thamoy ashidana namabu nungsijarubani. Ipa ngasidi may chak phangle. Aigi imang magdudani mahakna angauba kundo paringaduna lamlanba magi mangaksamda hukkiba. Masibu karamna ipana ningsingloi haiba ngamgani. Namagi wakhal khalakpa khudingda napagi thamoy she mairina waina chakpagumna thoine.
ꯄꯥꯕꯨꯡ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤꯕ ꯃꯄꯥꯕꯨꯡꯕꯨ ꯀꯣꯟꯗꯨꯅ ꯀꯞꯄꯤ ꯑꯗꯨꯒ ꯍꯥꯏ ꯑꯁꯨꯝꯅ ꯍꯤꯗꯥꯛ ꯊꯛꯀꯅꯨꯕ ꯑꯩ ꯍꯤꯗꯥꯛ ꯊꯛꯄ ꯃꯤꯁꯦ ꯌꯥꯝꯅ ꯀꯤꯖꯩ ꯃꯥꯟꯖ ꯃꯆꯥꯅꯨꯄꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯏꯄꯥꯒꯤ ꯊꯣꯏꯕ ꯅꯪꯕꯨ ꯏꯄꯥꯕꯨ ꯀꯤꯕ꯭ꯔꯅꯦ ꯀꯔꯤꯒꯤ ꯏꯄꯥꯕꯨ ꯀꯤꯔꯤ ꯏꯄꯥꯅꯦ ꯏꯆꯥꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯅꯄꯥ ꯑꯩꯗꯤ ꯍꯤꯗꯥꯛ ꯐꯅ ꯊꯛꯂꯕꯁꯨ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯏꯅꯦ ꯑꯗꯨꯕꯨ ꯅꯃꯥꯗꯨꯗꯤ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯅꯨꯄꯤꯅꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯁꯦ ꯅꯃꯥꯅꯗꯤ ꯀꯔꯤꯁꯨ ꯈꯪꯕꯤꯗꯦꯅꯦ ꯄꯥꯕꯨꯡ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯃꯆꯥ ꯑꯅꯤ ꯀꯞꯃꯤꯟꯅꯩ ꯃꯥꯟꯖ ꯉꯁꯤ ꯃꯆꯥꯅꯨꯄꯥꯒꯤ ꯂꯨꯍꯣꯡꯕ ꯂꯣꯏꯈ꯭ꯔꯦ ꯄꯨꯝꯅꯃꯛ ꯉꯝꯅꯕ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗ ꯃꯍꯥꯛꯁꯨ ꯇꯁꯦꯡꯅ ꯋꯥꯔꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯤ ꯐꯃꯨꯡꯗ ꯍꯤꯞꯊꯩ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯃꯍꯥꯛ ꯃꯇꯝ ꯑꯃꯒꯤ ꯃꯥꯒꯤ ꯊꯝꯕꯥꯜꯕꯨ ꯍꯦꯟꯅ ꯅꯤꯡꯁꯤꯡꯂꯛꯏ ꯊꯝꯕꯥꯜ ꯍꯥꯏꯅꯩ ꯂꯩꯀꯥꯏ ꯑꯗꯨꯅ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯑꯣꯟꯊꯣꯛꯅ ꯐꯖꯩ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕꯅꯤꯅ ꯁꯣꯏꯗꯅ ꯐꯖꯔꯝꯕ ꯇꯥꯏ ꯋꯥꯡꯂꯦꯟꯅ ꯍꯥꯏ ꯍꯣ ꯃꯈꯥꯔꯣꯝꯗ ꯊꯝꯕꯥꯜ ꯑꯃ ꯁꯥꯠꯂꯦꯌꯦ ꯃꯁꯤꯗ ꯃꯥꯟꯖꯅ ꯀꯩꯅꯣ ꯊꯝꯕꯥꯜ ꯁꯥꯠꯂꯤꯕꯣ ꯍꯧꯖꯤꯛꯄꯨ ꯀꯅꯥꯒꯤ ꯊꯝꯕꯥꯜ ꯁꯥꯠꯄ ꯃꯇꯝꯅꯣ ꯑꯩꯅ ꯁꯥꯠꯂꯦ ꯍꯥꯏꯔꯗꯤ ꯁꯥꯠꯂꯕꯅꯤ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯊꯝꯕꯥꯜꯅꯤꯗ ꯀꯔꯤꯗꯕꯨ ꯍꯥꯏꯔꯨꯅꯤ ꯃꯥꯒꯤ ꯐꯖꯕꯁꯤꯗꯤ ꯅꯥꯃꯤꯕ ꯃꯥꯂꯪ ꯃꯍꯥꯛꯅ ꯌꯩꯕꯗ ꯂꯤꯔꯤ ꯂꯤꯔꯤ ꯑꯃꯨꯛ ꯇꯣꯏꯕ ꯑꯁ ꯍꯥꯏ ꯀꯥꯟꯗꯦ ꯃꯥꯟꯖꯗꯤ ꯋꯥꯡꯂꯦꯟꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯋꯥꯈꯜ ꯇꯥꯕ ꯉꯝꯖꯗꯦ ꯅꯪꯅ ꯍꯥꯏꯁꯤ ꯏꯁꯤꯡ ꯊꯝꯕꯥꯜꯗꯤ ꯑꯣꯏꯔꯣꯏ ꯍꯧꯖꯤꯛ ꯁꯥꯠꯄ ꯃꯇꯝ ꯅꯠꯇꯦ ꯅꯪꯒꯤꯁꯤ ꯎ ꯊꯝꯕꯥꯜꯂ ꯑꯗꯨꯁꯨ ꯅꯠꯇꯦ ꯑꯗꯨꯗꯤ ꯀꯔꯤ ꯂꯩꯀꯪ ꯊꯝꯕꯥꯜ ꯑꯣ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯅꯪꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯦ ꯑꯁꯤ ꯅꯠꯇ꯭ꯔꯣ ꯀꯣꯛ ꯑꯗꯨꯝ ꯍꯥꯏꯔꯒ ꯌꯥꯕꯗꯨꯕꯨ ꯊꯝꯕꯥꯜ ꯁꯥꯠꯂꯦꯅ ꯇꯧꯔꯒ ꯂꯩ ꯅꯠꯇꯦ ꯃꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦꯅꯦ ꯊꯝꯕꯥꯜ ꯀꯧꯋꯦ ꯍꯥꯏꯔꯣ ꯃꯃꯤꯡꯁꯤꯒ ꯍꯥꯏꯔꯨꯔꯗꯤ ꯁꯣꯏꯗꯅ ꯃꯁꯛ ꯐꯖꯔꯝꯒꯅꯤ ꯃꯥꯕꯨ ꯀꯩ ꯂꯩꯀꯥꯏꯗꯒꯤꯅꯣ ꯈꯨꯟꯈꯥ ꯃꯆꯥꯅꯤꯗ ꯈꯨꯟꯈꯥꯗꯕꯨ ꯊꯝꯕꯥꯜ ꯀꯧꯕ ꯂꯩꯁꯥꯕꯨ ꯂꯩꯕ꯭ꯔꯅꯦ ꯂꯩꯇꯦꯗ ꯑꯅꯝꯕꯅ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯤ ꯀꯩꯅꯣ ꯂꯩꯇꯦꯗ ꯀꯗꯥꯏꯗꯒꯤ ꯈꯨꯟꯈꯥꯗ ꯊꯝꯕꯥꯜꯅꯣ ꯅꯪꯒꯤꯗꯣ ꯑꯣꯟꯅꯔꯝꯒꯅꯤ ꯑꯣꯟꯅꯗꯦ ꯀꯩꯁꯨ ꯑꯩꯒꯤꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕꯅꯤ ꯃꯥꯟꯖꯅ ꯍꯥꯏꯐꯦꯠ ꯋꯥꯈꯜ ꯈꯟꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯈꯨꯟꯈꯥꯗ ꯍꯅꯨꯕꯤ ꯊꯝꯕꯥꯜ ꯀꯧꯕꯤ ꯑꯃ ꯂꯩ ꯑꯗꯨꯔꯣ ꯍꯦꯔ ꯅꯪꯁꯨ ꯑꯣꯟꯊꯣꯛꯄ ꯍꯥꯏ ꯇꯥꯕꯅꯤ ꯀꯩꯅꯣ ꯋꯥꯡꯂꯦꯟꯅ ꯃꯥꯟꯖꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯑꯃ ꯀꯟꯅ ꯂꯣꯠꯂꯤ ꯃꯁꯤ ꯃꯥꯟꯖꯅꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯖꯥꯠ ꯅꯠꯇꯦ ꯋꯥꯡꯂꯦꯟꯅ ꯍꯥꯏ ꯏꯇꯥꯎ ꯍꯣꯔꯦꯟꯗꯤ ꯏꯅꯦ ꯊꯣꯏꯅꯨ ꯍꯣꯏꯗ ꯆꯠꯂꯨꯁꯤ ꯊꯣꯏꯅꯨ ꯍꯥꯏꯗꯤ ꯈꯨꯟꯈꯥꯒꯤ ꯖꯒꯣꯏ ꯁꯥꯕꯤ ꯏꯅꯦꯗꯨꯔꯣ ꯃꯈꯣꯏꯗꯅ ꯑꯃꯨꯛ ꯀꯔꯤꯒꯦ ꯖꯒꯣꯏ ꯌꯦꯡꯂꯨꯗꯣꯏꯕ ꯇꯜꯂꯤꯗ ꯍꯧꯖꯤꯛꯄꯨ ꯀꯔꯤꯒꯤ ꯖꯒꯣꯏ ꯌꯦꯡꯕꯅꯣ ꯌꯦꯡꯂꯨꯁꯤ ꯀꯩꯅꯣ ꯍꯅꯨꯕꯤꯗꯨꯅ ꯖꯒꯣꯏ ꯁꯥꯕꯗꯨꯔꯣ ꯅꯪꯅ ꯌꯥꯝꯅ ꯌꯦꯡꯅꯤꯡꯂꯤꯕꯁꯦ ꯑꯩꯗꯤ ꯀꯔꯤ ꯇꯧꯕꯒꯤ ꯍꯅꯨꯕꯤꯗꯨꯅ ꯖꯒꯣꯏ ꯁꯥꯕꯗꯨꯕꯨ ꯌꯦꯡꯒꯗꯧꯔꯤꯕ ꯍꯣꯏ ꯏꯇꯥꯎ ꯃꯈꯣꯏꯗ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃ ꯖꯒꯣꯏ ꯇꯝꯃꯦ ꯍꯥꯏꯌꯦ ꯑꯗꯨꯗ ꯌꯦꯡꯂꯨꯁꯤ ꯍꯥꯏꯕ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯖꯒꯣꯏ ꯁꯥꯕ ꯌꯦꯡꯕ ꯍꯥꯏꯕ ꯇꯜꯂꯤꯗ ꯑꯩ ꯆꯠꯄ ꯇꯜꯂꯤ ꯀꯔꯤ ꯇꯟꯕꯅꯣ ꯆꯠꯇꯕ ꯌꯥꯔꯣꯏ ꯑꯩꯗꯤ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯦꯀꯣ ꯏꯇꯥꯎ ꯊꯝꯕꯥꯜ ꯑꯩꯅ ꯊꯝꯕꯥꯜ ꯍꯥꯏꯅ ꯍꯥꯏꯁꯦ ꯃꯔꯝ ꯂꯩꯔꯕꯅꯤ ꯊꯝꯕꯥꯜ ꯅꯤꯡꯁꯤꯡꯉꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯥꯟꯖ ꯃꯈꯨꯠ ꯑꯗꯨꯅ ꯃꯀꯣꯛꯇ ꯈꯣꯠꯇꯨꯅ ꯂꯩ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯇꯝꯅꯤ ꯃꯥꯟꯖꯒ ꯋꯥꯡꯂꯦꯟꯒ ꯃꯈꯣꯏ ꯑꯅꯤ ꯈꯨꯟꯈꯥ ꯇꯝꯅ ꯖꯒꯣꯏ ꯌꯦꯡꯕꯅꯦ ꯍꯥꯏꯅ ꯆꯠꯂꯝꯃꯤ ꯃꯥꯟꯖ ꯃꯥꯗꯤ ꯆꯠꯄ ꯇꯁꯦꯡꯅ ꯇꯟꯖꯕꯅꯤ ꯃꯇꯥꯎ ꯋꯥꯡꯂꯦꯟꯅ ꯌꯥꯝꯃꯟꯗꯕ ꯑꯗꯨꯗ ꯃꯍꯥꯛ ꯆꯠꯄꯅꯤ ꯋꯥꯡꯂꯦꯟꯅ ꯑꯗꯨꯃꯛ ꯍꯥꯏꯔꯤ ꯏꯇꯥꯎ ꯅꯪ ꯊꯝꯕꯥꯜ ꯌꯦꯡꯅꯤꯡꯗ꯭ꯔꯣ ꯌꯦꯡꯅꯤꯡꯗꯦ ꯌꯥꯔꯦ ꯀꯗꯥꯏꯗꯒꯤ ꯊꯝꯕꯥꯜꯅꯣ ꯐꯔꯦ ꯅꯪ ꯍꯣꯔꯦꯟ ꯍꯦꯛ ꯌꯦꯡꯕꯗ ꯅꯃꯤꯠꯇꯣ ꯊꯨꯒꯥꯏꯒꯗꯕꯅꯤ ꯌꯦꯡꯉꯣ ꯃꯈꯣꯏ ꯑꯅꯤ ꯖꯒꯣꯏ ꯁꯥꯕꯤ ꯏꯅꯦ ꯊꯣꯏꯅꯨ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯌꯧꯔꯦ ꯄꯤꯕꯥꯅ ꯏꯇꯥꯎ ꯂꯥꯛꯑꯣ ꯆꯪꯂꯁꯤ ꯏꯇꯥꯎ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯑꯩꯗꯤꯕꯀꯣ ꯀꯅꯥꯝꯇ ꯂꯩꯔꯝꯗꯗꯅ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯏꯆꯣꯞ ꯆꯣꯞꯅꯅꯤꯀꯣ ꯆꯣꯞꯄꯣꯏꯍꯦ ꯂꯥꯛꯑꯣ ꯆꯪꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤ ꯈꯔ ꯆꯪꯁꯤꯟꯕ ꯍꯧꯕꯒ ꯖꯒꯣꯏ ꯁꯥꯕꯒꯤ ꯄꯨꯡ ꯌꯩꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯂꯩꯔꯤꯕ ꯃꯃꯥꯡ ꯁꯪꯒꯣꯏ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯏ ꯊꯣꯏꯅꯨ ꯖꯒꯣꯏꯒꯤ ꯂꯝ ꯑꯁꯤꯗ ꯃꯍꯥꯛ ꯑꯣꯖꯥ ꯒꯨꯔꯨ ꯑꯣꯏꯔꯤ ꯁꯤꯟꯇꯥꯛꯄꯨꯔꯦ ꯂꯨꯆꯤꯡꯕꯤ ꯑꯣꯏꯗꯨꯅ ꯑꯉꯥꯡꯁꯤꯡꯕꯨ ꯃꯍꯥꯛꯅ ꯍꯩꯖꯕ ꯖꯒꯣꯏꯁꯤꯡꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯕꯅꯤ ꯃꯕꯨꯛ ꯃꯄꯥꯎꯒ ꯌꯥꯝꯅ ꯐꯈ꯭ꯔꯕ ꯖꯒꯣꯏ ꯁꯥꯕꯤ ꯏꯅꯦ ꯊꯣꯏꯅꯨꯅꯤꯗ ꯋꯥꯡꯂꯦꯟꯅ ꯍꯦꯛꯇ ꯆꯪꯁꯤꯜꯂꯤ ꯅꯥꯀꯜꯗ ꯍꯧꯔꯤꯕ ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯃꯈꯣꯡ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯦꯞꯄꯤ ꯁꯨꯃꯥꯡ ꯃꯌꯥꯏ ꯑꯗꯨꯗꯅ ꯅꯨꯄꯤ 8 ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯖꯒꯣꯏ ꯁꯥꯔꯤ ꯑꯗꯨꯒ
ꯑꯋꯥꯡꯂꯣꯝ ꯊꯪꯕ ꯑꯗꯨꯗꯅ ꯂꯩꯀꯥꯏꯒꯤ ꯍꯅꯨ ꯍꯟꯊꯤ ꯈꯔ ꯑꯉꯥꯡ ꯅꯨꯄꯤ ꯈꯔ ꯖꯒꯣꯏ ꯁꯥꯕ ꯑꯗꯨꯕꯨ ꯌꯦꯡꯂꯤ꯫ ꯃꯥꯟꯖꯗꯤ ꯖꯒꯣꯏ ꯁꯥꯔꯤꯕ ꯑꯗꯨꯒ ꯌꯦꯡꯄꯣꯟꯇꯦ ꯃꯇꯥꯎꯗ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯇꯥꯎ, ꯄꯥꯈꯪ ꯀꯅꯥꯝꯇ ꯂꯩꯕꯁꯨ ꯅꯠꯇꯦ, ꯑꯩꯈꯣꯏ ꯑꯅꯤꯈꯛꯇ ꯏꯀꯥꯏꯈ꯭ꯔꯦ ꯑꯩꯗꯤ, ꯆꯠꯂꯁꯤ ꯍꯜꯂꯁꯤ꯫ ꯍꯦꯔꯥ, ꯉꯥꯛꯇꯪꯗꯤ ꯌꯦꯡꯈꯤꯁꯦ, ꯇꯨ ꯖꯒꯣꯏ ꯁꯥꯔꯤꯕ ꯅꯨꯄꯤꯁꯤꯡꯁꯤ ꯌꯦꯡꯉꯣ꯫ ꯃꯥꯟꯖ ꯍꯥꯏꯐꯦꯠ ꯍꯦꯛ ꯁꯪꯒꯣꯏꯗ ꯖꯒꯣꯏ ꯁꯥꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯨꯏ꯫ ꯑꯍꯥꯟꯕ ꯌꯦꯡꯂꯨꯕ ꯃꯤꯠ ꯑꯗꯨꯅ ꯅꯤꯡꯊꯤꯕꯤ ꯂꯩꯔꯥꯡ ꯑꯃꯅ ꯍꯥꯏꯅ ꯍꯨꯝꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯔꯤꯕꯗꯣ ꯍꯦꯛ ꯎꯔꯨꯏ꯫ ꯃꯥꯟꯖ ꯃꯍꯥꯛ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗꯦ꯫ ꯃꯃꯤꯠ ꯑꯗꯨ ꯀꯨꯞꯇꯈꯩ ꯖꯒꯣꯏ ꯁꯥꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯃꯍꯥꯛ ꯌꯦꯡꯂꯤ꯫ ꯃꯥꯅꯤ, ꯅꯨꯄꯤ ꯑꯁꯤꯅꯤ, ꯃꯍꯥꯛꯅ ꯅꯍꯥꯟ ꯅꯣꯡꯃ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅꯤ, ꯃꯥꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯈꯤꯕꯤꯗꯣ꯫ ꯋꯥꯡꯂꯦꯟꯅ ꯃꯇꯥꯎꯕꯨ ꯍꯦꯛ ꯎꯔꯗꯨꯅ, ꯀꯩ ꯃꯤꯠꯌꯦꯡꯅꯣꯗꯨꯅ? ꯀꯅꯥꯗꯅꯣ ꯅꯪꯅ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯨꯅ? ꯃꯥꯟꯖꯅ ꯈꯨꯝꯃꯤ, ꯏꯇꯥꯎ, ꯑꯁꯤꯗ ꯑꯉꯥꯡꯕ ꯐꯅꯦꯛ ꯁꯦꯠꯄ ꯖꯒꯣꯏ ꯁꯥꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅꯤ ꯑꯩꯅ ꯅꯍꯥꯟ ꯎꯈꯤꯕꯗꯣ, ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯁꯤꯗ꯫ ꯃꯇꯥꯡꯁꯤꯗ ꯋꯥꯡꯂꯦꯟꯅ ꯍꯥꯏꯔꯛꯏ, ꯃꯥꯒꯤ ꯃꯃꯤꯡꯅꯤ ꯑꯩꯅ ꯊꯝꯕꯥꯜ ꯍꯥꯏꯅ ꯍꯥꯏꯁꯤ꯫ ꯍꯥ, ꯊꯝꯕꯥꯜ ꯍꯥꯏꯕ? ꯑꯗꯨ ꯅꯪ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ? ꯑꯩꯉꯣꯟꯗ ꯅꯪꯅ ꯑꯃꯨꯛ ꯂꯛꯅꯗꯨꯅ ꯂꯩꯕꯤꯔꯦ꯫ ꯊꯝꯕꯥꯜ, ꯆꯥꯅꯩ, ꯀꯣꯂꯣꯏꯃꯤꯡ ꯑꯁꯤꯒ ꯆꯤꯡꯂꯧꯁꯛ ꯑꯁꯤꯒ ꯌꯥꯝꯅ ꯆꯨꯅꯩ꯫ ꯃꯍꯥꯛ ꯌꯦꯡꯖꯔꯤ꯫ ꯅꯣꯡꯗꯝꯕ ꯃꯍꯥꯛꯅ ꯃꯇꯥꯡ ꯆꯥꯅ ꯇꯝꯂꯤꯕ ꯑꯁꯤꯁꯨ ꯖꯒꯣꯏ ꯁꯥꯔꯤꯕꯤ ꯊꯝꯕꯥꯜꯅ ꯍꯦꯛ ꯌꯦꯡꯊꯣꯔꯛꯄꯗ ꯄꯥꯈꯪ ꯑꯣꯏꯕ ꯑꯃꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯍꯦꯛ ꯃꯤꯠ ꯆꯥꯅꯔꯨꯏ꯫ ꯄꯥꯈꯪ ꯃꯥꯒꯤ ꯃꯤꯠꯌꯦꯡꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯄꯥꯟꯕꯗ ꯃꯥꯒꯤ ꯖꯒꯣꯏ ꯈꯨꯊꯦꯛꯇꯨ ꯅꯤꯌꯝ ꯍꯦꯛ ꯀꯥꯏꯈꯤ꯫ ꯖꯒꯣꯏ ꯑꯣꯖꯥ ꯊꯣꯏꯅꯨꯅ, ꯊꯝꯕꯥꯜ, ꯅꯪꯒꯤ ꯅꯈꯨꯠ ꯌꯦꯠꯅ ꯊꯦꯛꯂꯤꯕꯗꯨ ꯂꯥꯜꯂꯤꯅꯦꯍꯦ, ꯅꯃꯤꯠꯇꯣ ꯆꯣꯏꯊꯣꯛꯂꯕꯗꯤ ꯌꯥꯔꯔꯣꯏꯌꯦ, ꯃꯨꯟꯅ ꯌꯦꯡꯉꯨ, ꯁꯤ ꯅꯈꯨꯠꯇꯣ ꯃꯊꯛꯇ ꯊꯥꯡꯒꯠꯀꯗꯕ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯝꯕꯥꯜ ꯃꯥꯒꯤ ꯃꯤꯠꯐꯝ ꯍꯣꯡꯈꯤ꯫ ꯖꯒꯣꯏ ꯃꯈꯥ ꯇꯥꯅ ꯁꯥꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨꯗ ꯄꯥꯈꯪ ꯃꯥꯒꯤ ꯃꯤꯆꯤꯅ ꯀꯥꯞꯂꯛꯈꯤꯕ ꯇꯦꯟꯖꯩ ꯑꯗꯨꯅꯗꯤ ꯄꯥꯟꯈꯤ꯫ ꯃꯥꯟꯖ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯂꯨꯏ꯫ ꯃꯇꯝꯗꯣ ꯄꯨꯟꯁꯤꯒꯤ ꯌꯦꯅꯤꯡꯊꯥꯅꯤ꯫ ꯃꯊꯟꯇ ꯍꯥꯏꯖꯩ, ꯃꯍꯥꯛꯀ ꯑꯩꯒ ꯅꯨꯡꯁꯤꯅꯈꯤ, ꯊꯃꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯑꯆꯦꯠꯄ ꯃꯔꯤ ꯂꯩꯅꯈꯤꯀꯣ꯫ ꯊꯝꯕꯥꯜ ꯀꯧꯕꯤ ꯂꯩꯅꯨꯡꯁꯤ, ꯏꯁꯤꯡ ꯏꯌꯥꯏꯗ ꯁꯥꯠꯆꯕꯤ, ꯃꯥꯒꯤ ꯃꯃꯥ ꯀꯦꯊꯕꯤꯅ ꯃꯄꯥꯕꯨꯡꯗ ꯌꯦꯡꯗꯨꯅ ꯍꯥꯏ, ꯍꯌꯦꯡ ꯑꯣꯏꯔꯤꯅꯤ ꯅꯆꯥꯅꯨꯄꯤꯕꯨ ꯊꯤꯜꯂꯨꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯗꯣ꯫ ꯆꯥꯎꯔꯦꯟꯅ, ꯑꯍꯣꯏ ꯃꯥꯅꯤ, ꯃꯅꯦꯒꯤ ꯃꯅꯥꯛꯇ ꯊꯝꯂꯒ ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯖꯒꯣꯏꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯆꯠꯍꯟꯈ꯭ꯔꯁꯤ꯫ ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯕꯅꯤ, ꯃꯥꯅꯗꯤ ꯖꯒꯣꯏ ꯁꯥꯕꯁꯤ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯔꯦꯗꯣ꯫ ꯆꯥꯎꯔꯦꯟ ꯑꯃꯗꯤ ꯀꯦꯊꯕꯤ, ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯖꯩ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯀꯔꯤ ꯑꯃꯠꯇ ꯋꯥꯠꯍꯜꯂꯝꯗꯦ꯫ ꯊꯝꯕꯥꯜ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯖꯒꯣꯏ ꯁꯥꯕ ꯌꯥꯝꯅ ꯄꯥꯝꯂꯛꯏ꯫ ꯃꯅꯦꯅ ꯃꯄꯥꯝꯗ ꯂꯩꯔꯤꯉꯩ ꯃꯅꯦꯗ ꯖꯒꯣꯏ ꯀꯌꯥ ꯇꯝꯍꯜꯂꯝꯃꯤ꯫ ꯃꯅꯦꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯃꯇꯝ ꯈꯔ ꯖꯒꯣꯏ ꯁꯥꯕ ꯃꯍꯥꯛ ꯂꯦꯞꯈꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯅꯦꯒꯤ ꯅꯥꯛꯇ ꯂꯩꯗꯨꯅ ꯖꯒꯣꯏ ꯁꯥꯕ ꯇꯝꯂꯒꯦ ꯍꯥꯏꯅ ꯈꯟꯕꯅꯤ꯫ ꯃꯃꯥꯅꯁꯨ ꯃꯄꯥꯅꯁꯨ ꯌꯥꯕꯤꯔꯦ꯫ ꯀꯦꯊꯕꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯅꯦꯒꯤ ꯅꯅꯥꯛꯇ ꯅꯪ ꯐꯖꯅ ꯂꯩꯒꯗꯕꯅꯤꯀꯣ꯫ ꯍꯩ, ꯉꯥꯎꯁꯤꯟꯅꯕ ꯌꯥꯗꯦ, ꯅꯅꯦꯗꯣ ꯈꯔ ꯉꯥꯡꯒꯟ ꯆꯩꯒꯟꯕꯅꯤ, ꯅꯅꯦꯅ ꯉꯥꯡꯕꯗ ꯅꯆꯤꯜ ꯈꯨꯝꯕ ꯌꯥꯗꯦꯀꯣ ꯅꯪ꯫ ꯍꯣꯏꯕ, ꯑꯩꯁꯨ ꯈꯪꯉꯦꯕ, ꯅꯪꯒꯤ ꯈꯪꯉꯦ ꯍꯥꯏꯔꯒ ꯊꯣꯛꯂꯕ ꯑꯃ ꯇꯧꯕꯗꯣ ꯃꯗꯨꯅꯗꯤ ꯌꯥꯔꯣꯏꯅꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ꯫ ꯍꯣꯏꯕ ꯏꯃꯥ, ꯅꯐꯤ ꯅꯔꯣꯜ ꯄꯨꯒꯗꯕꯗꯣ ꯆꯤꯊꯥꯎꯅꯤ, ꯐꯖꯅ ꯂꯣꯏꯁꯤꯟꯖꯔꯨꯔꯣ꯫ ꯊꯝꯕꯥꯜ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯤ꯫ ꯖꯒꯣꯏ ꯁꯥꯕ ꯇꯝꯂꯒꯅꯤ ꯍꯥꯏꯅ ꯈꯟꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯊꯝꯕꯥꯜ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯄꯥꯅ ꯃꯥꯕꯨ ꯃꯅꯦꯒꯤ ꯅꯥꯛꯇ ꯊꯤꯟꯕꯤꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯃꯅꯦꯒꯤ ꯅꯥꯛꯇ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯏꯈꯪ ꯍꯦꯛ ꯈꯪꯍꯧꯗꯅ ꯄꯥꯈꯪ ꯃꯍꯥꯛꯀ ꯊꯦꯡꯅꯈꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯥꯟꯖꯒ ꯊꯝꯕꯥꯜꯒ ꯊꯃꯣꯏ ꯑꯅꯤ ꯇꯤꯟꯅꯅ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯄꯨꯟꯅ ꯈꯣꯡꯗꯥꯃꯤꯟꯅꯔꯤ꯫ ꯃꯥꯟꯖꯅꯁꯨ ꯊꯝꯕꯥꯜꯕꯨ ꯄꯥꯝꯖ, ꯊꯝꯕꯥꯜꯅꯁꯨ ꯃꯥꯟꯖꯕꯨ ꯄꯥꯝꯖꯕ, ꯊꯃꯣꯏ ꯑꯅꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤ ꯑꯁꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯃꯔꯤ ꯆꯦꯠꯄ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯖꯒꯣꯏ ꯁꯥꯕ ꯂꯥꯛꯈꯤꯕ ꯊꯝꯕꯥꯜ ꯖꯒꯣꯏ ꯁꯥꯕꯒꯤ ꯋꯥꯈꯜ ꯃꯍꯥꯛ ꯀꯥꯎꯔꯦ꯫ ꯄꯥꯝꯃꯨꯕ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯥꯒꯤ ꯄꯨꯟꯁꯤ ꯐꯅ ꯌꯥꯝꯅ ꯍꯣꯡꯂꯦ꯫ ꯌꯦꯅꯤꯡꯊꯥꯒꯤ ꯊꯃꯣꯏ ꯑꯣꯏꯗꯨꯅ ꯌꯦꯅꯤꯡꯊꯥꯗ ꯁꯥꯠꯄꯤ ꯂꯩꯔꯥꯡ ꯑꯣꯏꯈ꯭ꯔꯦ ꯃꯍꯥꯛ꯫ ꯑꯁꯨꯝꯅ ꯄꯨꯟꯁꯤꯗ ꯍꯣꯡꯂꯛꯀꯅꯤ ꯍꯥꯏꯕꯗꯤ
ꯀꯅꯥꯅꯕꯨ ꯊꯥꯖꯔꯨꯒꯅꯤ? ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯌꯥꯏ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯊꯃꯣꯏ ꯑꯅꯤꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜꯗꯣ ꯐꯥꯊꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯇꯥꯏꯕꯪ ꯀꯅꯥ ꯈꯪꯗ꯭ꯔꯤꯉꯩ ꯆꯤꯛꯂꯕ ꯃꯐꯝ ꯑꯗꯨꯗ ꯈꯣꯏꯃꯨ ꯑꯣꯏꯕ ꯃꯍꯥꯛꯅ ꯂꯩꯔꯥꯡ ꯂꯩꯍꯤ ꯆꯨꯞꯂꯨꯔꯦ꯫ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯍꯥꯛꯁꯨ ꯇꯨꯡꯒꯤ ꯋꯥꯈꯜ ꯈꯜꯍꯧꯗ ꯑꯄꯥꯝꯕꯒꯤ ꯃꯌꯥꯏꯅ ꯁꯤꯡꯉꯦ ꯂꯩꯀꯥ ꯑꯗꯨꯕꯨ ꯁꯦꯠꯊꯕꯤꯔꯣ ꯍꯥꯏꯅ ꯍꯥꯏꯔꯨꯔꯦ꯫ ꯊꯃꯣꯏ ꯑꯅꯤ ꯅꯣꯡꯂꯦꯟꯅꯔꯦ, ꯊꯃꯣꯏ ꯄꯤꯅꯔꯦ꯫ ꯃꯤꯀꯨꯞꯇꯨꯗ ꯍꯩꯔꯥꯡ ꯂꯣꯟꯖꯥ ꯆꯥꯃꯤꯟꯅꯔꯦ, ꯂꯩꯔꯥꯡ ꯂꯣꯟꯖꯥ ꯆꯤꯟꯃꯤꯟꯅꯔꯦ꯫ ꯃꯥꯟꯖ ꯃꯍꯥꯛ ꯃꯊꯟꯇ ꯍꯥꯏꯖꯩ, ꯃꯤꯀꯨꯞꯇꯨꯗ ꯃꯥ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤ ꯑꯃꯠꯇꯅꯤ ꯍꯥꯏꯅ ꯈꯟꯖꯈꯤ꯫ ꯏꯍꯨꯜ ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯊꯝꯕꯥꯜꯒꯤ ꯁꯤꯌꯣꯝꯅꯨꯡꯗ ꯏ ꯃꯇꯨꯝ ꯑꯃ ꯍꯨꯟꯕ ꯍꯧꯈꯤ꯫ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯊꯃꯣꯏ ꯌꯥꯝꯅ ꯋꯥꯖꯈꯤ꯫ ꯑꯩꯅ ꯊꯝꯕꯥꯜꯒꯤ ꯃꯐꯝꯗ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯁꯤ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗꯦ꯫ ꯃꯇꯝꯗ ꯏꯅꯦ ꯊꯣꯏꯅꯁꯨ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯃꯥꯒꯤ ꯐꯤꯕꯝꯁꯦ ꯍꯦꯟꯅ ꯂꯨꯁꯤꯜꯂꯛꯈꯤ꯫ ꯃꯇꯝ ꯃꯥꯒꯤ ꯂꯥꯡꯒꯣꯜꯅ ꯊꯝꯕꯥꯜꯒꯤ ꯈꯣꯏꯖꯤ ꯈꯥꯗ ꯌꯥꯎꯔꯤꯕꯤ ꯏ ꯃꯇꯨꯝꯗꯣ ꯍꯝ ꯆꯥꯎꯔꯛꯈꯤ꯫ ꯊꯥꯕꯨꯝ 10 ꯃꯄꯨꯡ ꯍꯥꯏꯕꯗꯨ ꯐꯥꯈꯤ꯫ ꯏꯀꯥꯏ ꯏꯀꯤ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛ ꯂꯦꯟꯈꯤ꯫ ꯄꯥꯎ ꯑꯁꯤ ꯊꯝꯕꯥꯜꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯈꯪꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯁꯥꯎꯈꯤ꯫ ꯀꯦꯊꯕꯤꯅ ꯍꯥꯏ, ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ? ꯑꯁꯨꯛ ꯁꯥꯖꯠ ꯃꯣꯠꯄ, ꯂꯝꯀꯦꯠ ꯂꯝꯍꯩꯕ, ꯃꯥꯕꯨ ꯖꯒꯣꯏ ꯇꯝꯅꯕ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ, ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯑꯩꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ꯫ ꯆꯥꯎꯔꯦꯟꯅ, ꯑꯩ ꯈꯪꯗ꯭ꯔꯦ ꯃꯃꯥ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯖꯠ ꯄꯨꯝꯕ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦ꯫ ꯑꯩ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦ꯫ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯅꯆꯥꯅꯨꯄꯤꯗꯣ ꯍꯧꯖꯤꯛꯃꯛ ꯂꯧꯔꯨꯁꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯊꯝꯕ ꯌꯥꯗ꯭ꯔꯦ꯫ ꯃꯥꯕꯨ ꯂꯧꯔꯨꯁꯤ꯫ ꯑꯁꯨꯝꯅ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯍꯥꯏꯅꯔꯦ꯫ ꯃꯁꯤꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯊꯨꯅ ꯌꯥꯡꯅ ꯃꯆꯜꯅꯨꯄꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒꯅꯤ ꯀꯦꯊꯕꯤꯅ, ꯊꯝꯕꯥꯜ, ꯍꯩ ꯊꯝꯕꯥꯜ, ꯅꯪ ꯃꯄꯥꯜꯗ ꯊꯨꯅ ꯊꯣꯛꯂꯛꯎ꯫ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯊꯝꯕꯥꯜ ꯃꯃꯥꯅ ꯃꯥꯕꯨ ꯀꯧꯔꯛꯄ ꯑꯗꯨꯕꯨ ꯇꯥꯕꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯄꯝꯗꯨꯅ ꯃꯍꯥꯛ ꯃꯄꯥꯜꯗ ꯊꯣꯛꯏ꯫ ꯀꯦꯊꯕꯤ ꯃꯆꯥꯅꯨꯄꯤꯕꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯍꯩ, ꯅꯪꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯍꯥ? ꯅꯪꯒꯤꯁꯤ ꯅꯃꯥꯅꯄꯥ ꯑꯩꯈꯣꯏꯕꯨ ꯌꯣꯜꯂꯤꯕ꯭ꯔꯣ? ꯂꯝꯀꯦꯠꯄꯤ, ꯑꯁꯤꯒꯨꯝꯕ ꯁꯥꯖꯠ ꯑꯁꯦ ꯅꯪꯉꯣꯟꯗ ꯆꯠꯂꯣ ꯍꯥꯏꯅ ꯀꯅꯥꯅ ꯍꯥꯏ? ꯅꯪ ꯌꯨꯝꯗ ꯌꯧꯈꯤꯁꯅꯨ꯫ ꯅꯅꯝꯃꯗꯣ ꯄꯠꯄ ꯃꯈꯩ ꯐꯨꯔꯒ ꯐꯒꯗꯕꯅꯤ꯫ ꯏꯃꯥ, ꯅꯆꯥ ꯑꯩ ꯀꯧꯔꯛꯀꯗꯨ ꯏꯃꯥ ꯍꯥꯏꯅꯒ, ꯇꯨꯀꯠꯆꯩ꯫ ꯑꯁꯨꯝꯅ ꯂꯥꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯟꯖ ꯃꯥꯁꯨ ꯌꯨꯝꯗꯨꯗ ꯍꯦꯛ ꯆꯪꯂꯛꯏ꯫ ꯆꯥꯎꯔꯦꯟꯅ ꯍꯪꯉꯤ, ꯏꯕꯨꯡꯉꯣ, ꯀꯅꯥ? ꯄꯥꯕꯨꯡ, ꯑꯩ ꯃꯥꯟꯖ꯫ ꯃꯥꯟꯖ ꯍꯥꯏꯗꯤ ꯀꯅꯥ? ꯃꯁꯤꯗ ꯊꯝꯕꯥꯜꯅ ꯈꯨꯝꯃꯤ, ꯄꯥꯕꯨꯡ, ꯃꯍꯥꯛ ꯏꯆꯥꯁꯤꯒꯤ ꯃꯄꯥꯅꯤ꯫ ꯀꯦꯊꯕꯤꯗꯤ ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯥꯏ, ꯏꯕꯨꯡꯉꯣ, ꯅꯈꯣꯏꯕꯨ ꯀꯔꯝꯕ ꯃꯤꯅꯣ? ꯇꯨꯡꯒꯤ ꯋꯥꯈꯜ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯏꯃꯥ, ꯅꯆꯥꯏꯈꯣꯏ ꯇꯨꯡꯒꯤ ꯋꯥꯈꯜ ꯈꯜꯍꯧꯗ꯭ꯔꯤ꯫ ꯅꯆꯥꯏꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯀꯔꯤꯒꯤ ꯉꯥꯛꯄꯤꯕꯅꯣ? ꯑꯃꯠꯇ ꯄꯣꯛꯄꯤ ꯏꯆꯥꯅꯨꯄꯤꯁꯤ ꯅꯪꯅ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯍꯜꯂꯕꯅꯤ꯫ ꯏꯆꯥꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯕꯨ ꯅꯪꯅ ꯀꯔꯤ ꯑꯣꯏꯅ ꯈꯟꯕꯒꯦ? ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯈꯪꯈ꯭ꯔꯒ ꯀꯔꯤꯅꯣ ꯏꯃꯥ ꯏꯆꯥꯗ ꯍꯥꯏꯅꯒꯗꯕ ꯑꯁꯤꯕꯨ? ꯃꯈꯣꯏꯅ ꯃꯥꯟꯖꯗ ꯃꯔꯥꯜ ꯄꯨꯝꯕ ꯁꯤꯖꯤꯟꯕꯤꯔꯤ꯫ ꯃꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯔꯤ꯫ ꯃꯥꯟꯖ ꯋꯥ ꯉꯥꯡꯕ ꯉꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯀꯦꯊꯕꯤꯅ ꯃꯆꯥꯅꯨꯄꯤꯅ ꯄꯝꯂꯤꯕ ꯃꯆꯥ ꯑꯗꯨꯕꯨ ꯇꯥꯞ ꯃꯨꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯟꯖꯗ ꯄꯤ, ꯑꯉꯥꯡ ꯑꯁꯤ ꯅꯪ ꯂꯧꯍꯧ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯤ ꯍꯧꯖꯤꯛꯁꯨ ꯂꯩꯁꯥꯕꯤꯅꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛꯁꯨ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯥꯕꯨ ꯏꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯅ ꯇꯥꯛꯄ ꯅꯪ ꯈꯛ ꯌꯥꯔꯣꯏ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯃꯔꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯣꯏꯔꯕꯅꯤ꯫ ꯏꯆꯥꯕꯨ ꯌꯨꯝꯗ ꯄꯨꯈ꯭ꯔꯅꯤ꯫ ꯏꯆꯥꯒꯤ ꯈꯣꯡꯒꯨꯜꯁꯨ ꯂꯤꯔꯛꯄ ꯅꯪ ꯈꯛ ꯌꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯊꯤꯅ ꯇꯥꯕ ꯉꯝꯂꯣꯏꯗꯕ ꯋꯥꯉꯥꯡ ꯀꯌꯥ ꯑꯃ ꯉꯥꯡꯂꯝꯃꯤ꯫ ꯊꯝꯕꯥꯜꯅ, ꯏꯃꯥꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯀꯔꯤꯅꯣ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯣ? ꯍꯩ, ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯌꯨ꯫ ꯅꯪ ꯑꯐꯕ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯂꯒꯕꯨ ꯏꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯁꯦ ꯍꯥꯏꯔꯝꯈꯤꯒꯗ꯭ꯔꯥ? ꯃꯍꯥꯛ ꯊꯛ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯂꯕꯅꯤ꯫ ꯅꯪ ꯍꯧꯖꯤꯛꯃꯛ ꯌꯨꯝꯗ ꯆꯠꯀꯗꯕꯅꯤ꯫ ꯏꯃꯥ, ꯅꯆꯥ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯖꯍꯧꯒꯦ꯫ ꯃꯗꯨ ꯌꯥꯔꯣꯏꯌꯦ꯫ ꯅꯪ ꯃꯐꯝꯁꯤꯗ ꯂꯩꯍꯧꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯍꯧꯖꯤꯛꯃꯛ ꯆꯠꯀꯗꯕꯅꯤ꯫ ꯏꯃꯥ, ꯅꯆꯥ ꯉꯝꯖꯔꯣꯏ꯫ ꯏꯆꯥꯒ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯖꯍꯧꯒꯦ꯫ ꯀꯅꯥꯒꯤ ꯏꯆꯥ? ꯅꯪꯒꯤ ꯅꯆꯥ ꯂꯩꯇꯦ꯫ ꯂꯥꯎ, ꯍꯧꯖꯤꯛꯃꯛ ꯆꯠꯀꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯦꯊꯕꯤꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯏ꯫ ꯊꯝꯕꯥꯜꯅ ꯀꯞꯇꯨꯅ, ꯏꯃꯥ, ꯅꯆꯥꯕꯨ ꯊꯥꯗꯣꯛꯄꯤꯌꯣ꯫
ꯂꯥꯛꯑꯣ ꯍꯥꯏꯕꯅꯤꯅꯦꯍꯦ꯫ ꯀꯦꯊꯕꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯅꯝꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯏ꯫ ꯃꯥꯟꯖ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯄꯝꯗꯨꯅ ꯈꯝꯖꯕꯗꯤ ꯉꯝꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯍꯥꯏꯖꯕ ꯀꯌꯥ ꯍꯥꯏꯖꯩ, ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥ ꯑꯃꯠꯇ ꯇꯥꯕꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯟꯖꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯄꯣꯗꯨꯅ ꯊꯝꯕꯥꯜꯒꯤ ꯃꯌꯨꯝ ꯊꯤꯈꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯥꯟꯖ ꯃꯅꯪꯒꯟ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯄꯣꯗꯨꯅ ꯊꯝꯕꯥꯜꯒꯤ ꯃꯌꯨꯝꯗ ꯆꯠꯂꯤ꯫ ꯃꯌꯨꯝꯗꯨ ꯌꯧꯔꯗꯨꯅ ꯆꯪꯁꯤꯜꯂꯤ, ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ꯫ ꯊꯝꯕꯥꯜ, ꯊꯝꯕꯥꯜ, ꯑꯩ ꯂꯥꯛꯏꯌꯦ ꯊꯝꯕꯥꯜ꯫ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯊꯝꯕꯥꯜ ꯃꯄꯨꯔꯣꯏꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯈꯪꯍꯧꯗꯅ ꯊꯥꯖꯗꯅ ꯇꯥꯔꯛꯄ ꯑꯗꯨꯗ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯥꯗ ꯊꯣꯛꯂꯛꯂꯤ꯫ ꯎꯔꯦ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥ ꯁꯨꯃꯥꯡꯗ ꯆꯦꯟꯊꯩ꯫ ꯃꯄꯨꯔꯣꯏꯕꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯩ꯫ ꯃꯥꯟꯖꯅ ꯍꯥꯏ, ꯊꯝꯕꯥꯜ, ꯌꯨꯝꯗ ꯍꯜꯂꯁꯤ꯫ ꯏꯆꯥꯁꯦ ꯃꯕꯨꯛ ꯂꯥꯝꯗꯨꯅ ꯌꯥꯝꯅꯁꯨ ꯀꯞꯄꯤ꯫ ꯍꯜꯂꯁꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯏꯃꯨꯡꯗꯒꯤ ꯀꯦꯊꯕꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯦꯛ ꯊꯣꯛꯂꯛꯏ꯫ ꯃꯥꯟꯖꯕꯨ ꯌꯦꯡꯗꯨꯅ, ꯍꯩ, ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏ? ꯑꯩꯅ ꯅꯪꯉꯣꯟꯗ ꯏꯆꯥꯅꯨꯄꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯀꯅꯣ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯅꯨ꯫ ꯏꯃꯥ, ꯅꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯅꯁꯨꯁꯦ ꯃꯕꯨꯛ ꯂꯥꯝꯗꯨꯅ ꯌꯥꯝꯅ ꯀꯞꯂꯤ꯫ ꯀꯅꯥꯒꯤ ꯏꯁꯨ? ꯑꯩꯒꯤ ꯏꯁꯨ ꯂꯩꯇꯦ꯫ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ, ꯆꯠꯈ꯭ꯔꯣꯅꯦ꯫ ꯅꯪꯒꯤꯁꯦ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯑꯩꯕꯨ ꯌꯣꯟꯕꯅꯤ, ꯆꯠꯂꯣ꯫ ꯏꯃꯥ, ꯊꯝꯕꯥꯜꯕꯨ ꯅꯆꯥꯗ ꯁꯤꯟꯅꯕꯤꯌꯨ꯫ ꯊꯝꯕꯥꯜꯕꯨ ꯄꯨꯗꯨꯅ ꯅꯆꯥ ꯑꯩ ꯆꯠꯆꯈꯤꯒꯦ꯫ ꯃꯁꯤ ꯋꯥ ꯌꯥꯝ ꯉꯥꯡꯗꯧꯔꯤꯗ꯫ ꯆꯠꯂꯨ ꯂꯥꯎꯅ, ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯕ ꯇꯥꯔꯦ꯫ ꯏꯆꯥꯅꯨꯄꯤꯁꯦ ꯍꯧꯖꯤꯛꯁꯨ ꯂꯩꯁꯥꯔꯤꯕꯅꯦ꯫ ꯊꯝꯕꯥꯜꯅ ꯀꯞꯇꯨꯅ, ꯏꯃꯥ, ꯅꯆꯥꯁꯤ ꯃꯃꯥ ꯑꯣꯏꯔꯕꯤꯅꯦ꯫ ꯍꯩ, ꯅꯪ ꯀꯔꯤ ꯈꯪꯉꯤ? ꯇꯨꯃꯤꯟꯅ ꯂꯩꯌꯨ꯫ ꯀꯦꯊꯕꯤꯅ ꯃꯥꯟꯖꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯊꯣꯡꯒꯥꯜ ꯇꯝꯅ ꯆꯤꯡꯊꯣꯛꯏ꯫ ꯑꯗꯨꯒ ꯍꯥꯏ, ꯅꯪ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ꯫ ꯂꯥꯛꯀꯅꯨ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ꯫ ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯟꯖꯕꯨ ꯇꯥꯟꯊꯣꯛꯈꯤ꯫ ꯃꯥꯟꯖ ꯆꯠꯅꯤꯡꯗ ꯃꯍꯥꯛ ꯆꯠꯈꯤ꯫ ꯃꯥꯒꯤ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤ꯫ ꯁꯣꯝꯗ ꯊꯝꯕꯥꯜꯁꯨ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯆꯩ꯫ ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯆꯧꯕ ꯄꯜ ꯑꯃꯅ ꯊꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯥꯟꯖ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯌꯥꯔꯛ ꯊꯝꯕꯥꯜꯒꯤ ꯃꯌꯨꯝꯗ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯈꯤ꯫ ꯃꯁꯤꯗ ꯀꯦꯊꯕꯤꯅ ꯁꯥꯎꯔꯗꯨꯅ ꯅꯨꯄꯥ ꯅꯍꯥ ꯈꯔ ꯅꯦꯛꯇꯨꯅ ꯃꯥꯟꯖꯕꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯍꯟꯈꯤ꯫ ꯑꯁꯨꯝꯅ ꯑꯋꯥꯕꯒꯤ ꯏꯄꯥꯛ ꯑꯁꯤꯗ ꯇꯥꯎꯗꯨꯅ ꯆꯍꯤ ꯀꯌꯥ ꯑꯃ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯆꯍꯤ 8ꯀꯤ ꯃꯇꯨꯡꯅꯤ ꯃꯥꯟꯖ ꯃꯥꯒꯤ ꯊꯃꯣꯏꯗ ꯈꯥꯡꯒꯤ ꯌꯥꯎꯕ ꯈꯥꯡꯗꯨꯅ ꯃꯍꯥꯛ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯄꯤꯕꯥꯅ ꯀꯟꯅ ꯅꯤꯡꯉꯥꯏ ꯇꯧꯏ꯫ ꯄꯥꯕꯨꯡ, ꯏꯃꯥꯒꯤ ꯅꯥꯛꯇ ꯆꯠꯂꯨꯁꯦꯕ꯫ ꯑꯩ ꯏꯃꯥꯒꯤ ꯃꯁꯛ ꯌꯥꯝ ꯎꯅꯤꯡꯉꯦꯕ꯫ ꯁꯦꯕ ꯄꯥꯕꯨꯡ, ꯏꯃꯥꯒꯤ ꯅꯥꯛꯇ ꯆꯠꯂꯨꯁꯦꯕ꯫ ꯏꯄꯥꯒꯤ ꯊꯣꯏꯕ, ꯍꯌꯦꯡ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯅꯃꯥꯒꯤ ꯅꯥꯛꯇ ꯆꯠꯁꯤ꯫ ꯅꯪ ꯅꯤꯡꯉꯥꯏ ꯇꯧꯒꯅꯨ꯫ ꯄꯥꯕꯨꯡꯅ ꯆꯠꯁꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯁꯨꯛꯆꯠ ꯆꯠꯇ꯭ꯔꯤꯕꯁꯤ ꯀꯌꯥꯝ ꯀꯨꯏꯔꯦ? ꯏꯃꯥꯒꯤ ꯅꯥꯛꯇ ꯁꯨꯡꯄꯨꯁꯨ ꯄꯨꯕꯤꯗꯦ꯫ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯏꯄꯥꯒꯤ ꯊꯣꯏꯕ, ꯅꯪꯕꯨ ꯏꯄꯥꯗ ꯅꯤꯡꯉꯥꯏ ꯇꯧꯔꯅꯨꯕ꯫ ꯏꯄꯥꯒꯤ ꯊꯃꯣꯏꯁꯤꯄꯨ ꯉꯝꯗ꯭ꯔꯦꯅꯦꯍꯦ꯫ ꯌꯥꯔꯣꯏ, ꯑꯩꯗꯤ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯁꯤꯅꯤ꯫ ꯄꯥꯕꯨꯡ, ꯏꯃꯥꯒꯤ ꯅꯥꯛꯇ ꯍꯦꯛꯇ ꯆꯠꯇ꯭ꯔꯕ ꯑꯩꯗꯤ ꯏꯊꯟꯇ ꯄꯨꯈ꯭ꯔꯤꯗ ꯆꯣꯡꯊꯗꯨꯅ ꯁꯤꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯏꯄꯥꯒꯤ ꯊꯣꯏꯕ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ? ꯏꯆꯥ ꯁꯤꯕ ꯌꯥꯗꯦ꯫ ꯅꯪ ꯏꯄꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯣ? ꯑꯗꯨꯗꯤ ꯏꯃꯥꯒꯤ ꯅꯥꯛꯇ ꯆꯠꯂꯨꯁꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯑꯁꯨꯝꯅ ꯀꯟꯅ ꯍꯥꯏꯔꯕ ꯑꯁꯤꯗ ꯃꯥꯟꯖ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯃꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯔꯣꯏ ꯍꯥꯏꯅ ꯈꯟꯈ꯭ꯔꯕꯗꯣ ꯃꯆꯥꯅꯨꯄꯥꯒꯤ ꯅꯤꯡꯉꯥꯏ ꯑꯁꯤꯅ ꯀꯟꯃꯟꯈꯤꯕꯅ ꯃꯍꯥꯛ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯨꯋꯥꯏꯅꯤ꯫ ꯃꯥꯟꯖꯅ ꯃꯆꯥꯅꯨꯄꯥ ꯄꯤꯕꯥꯕꯨ ꯄꯨꯗꯨꯅ ꯆꯠꯂꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯄꯤꯕꯥꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ꯫ ꯃꯄꯥꯅ ꯃꯥꯕꯨ ꯃꯃꯥꯒꯤ ꯅꯥꯛꯇ ꯄꯨꯕꯤꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯄꯥꯕꯨꯡ, ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯌꯧꯒꯗꯧꯕ? ꯌꯧꯒꯗꯧꯔꯦ꯫ ꯑꯁꯨꯝ ꯆꯠꯄꯅ ꯊꯝꯕꯥꯜ ꯍꯣꯏꯒꯤ ꯂꯩꯀꯥꯏ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯑꯃꯨꯛ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯐꯤ ꯑꯉꯧꯕ ꯁꯦꯠꯄ ꯅꯨꯄꯥ ꯅꯨꯄꯤ ꯈꯔ ꯂꯩꯕ ꯎꯏ꯫ ꯃꯗꯨꯕꯨ ꯎꯕꯗ ꯃꯥꯟꯖꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯐꯤ ꯑꯉꯧꯕ ꯁꯦꯠꯄ ꯃꯤ ꯂꯩꯔꯤꯕ ꯑꯁꯤꯕꯣ? ꯃꯥꯒꯤ ꯊꯃꯣꯏꯗ ꯈꯪꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯏ꯫ ꯁꯨꯃꯥꯡ ꯑꯗꯣꯝꯗꯁꯨ ꯃꯤ ꯇꯤꯟꯗꯨꯅ ꯏꯔꯥꯡ ꯂꯥꯡꯏ, ꯏꯁꯩꯁꯨ ꯁꯛꯏ꯫ ꯃꯥꯟꯖ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯄꯥꯝꯗꯨꯅ ꯁꯨꯃꯥꯡ ꯑꯗꯣꯝ ꯇꯝꯅ ꯈꯔ ꯆꯪꯁꯤꯜꯂꯤ꯫ ꯍꯦꯛ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯊꯝꯕꯥꯜꯅ ꯀꯣꯛꯇ ꯀꯖꯦꯡ ꯂꯩꯎꯞ, ꯂꯨꯍꯣꯡꯕꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯃꯈꯨꯠꯅ ꯂꯦꯡꯕ ꯀꯨꯟꯗꯣ ꯄꯔꯦꯡꯅ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯉꯛꯁꯝꯗ ꯍꯨꯛꯈꯤꯕꯗꯨ ꯃꯄꯥ ꯆꯥꯅ ꯍꯦꯛ ꯎꯔꯨꯏ꯫
Madubu ubada magi thamoi khangprek khangi. Mitlugi pirang adu khanghaudana sinthari. Karamba nupa oibana magi loinabina lamlanba kana amaga punchi lei punsem khibabu yengduna leiba ngamlugani. Mahakappi magi thamoi pungamde. Pibadi kariso khangba natte. Mamada hai. Babwa, imadi kadaino? Imadi, ay imabu yamna uninge. Manja, kari khallurabano khangde. Sona pung mayay aduda luhongliba thambalda makhut thinduna hai. Ipagi bango, tu, asida lairibase, nangi namani. Piba yengthoi, masui. Asigi luhongliba siro haise? Ngasi se, imagi luhong manumit oire. Manja, hena dum kapthoi. Pibadi angang oibana karisu khangjaba natte. Asumna dum hai. Babwa, ima luhong bagi kabuk jakhise. Manja, machanupa adubu chetna konduna. Ipagi bungo, nangwa ngang balip loba. Asi haiduna, machanupa bu thongal tamna puthori. Pibana, Babwa, karigino, nangna mayama makapliba, pi mayama madare. Ipagi thamoishi pungamdren he, ipagi thoiba. Ichanati karisu khangdabanina, ima uba phangle haiduna nokchariba. Adubu thoiba, nangi imadi chatkri. Lamlanba kana amada luhongkre. Piba mapana hairiba waga tade. Magi thokpa ngangi. Kaino baba, nangna thongal thonglaisiba kabok jadriye. Ima luhongba yengkhiseba. Ipagi thoiba. Nupa oirabasu thamoi kaibagi maichak aduna henman khibana. Pirang tana maithong aduma thumle. Mahak mafam maduda leptuna leiba ngamlaktre. Machanupabu puduna mayum tamna mahak chatli. Manja ahinga adu tumba yade. Haukraba punchigi tangka kayagi wari adubu ningsingluraga. Nauhauna namagi mitlu anide ichaw thoi. Mahakappi. Thambal, nangbu karam lelibage. Ngasi ase, nachagi luhongba numitni. Nangdi khanglam naroy ko. Nangna inakta leijaramba thoklabadi. Imau phangle haiduna. Nangna kayada harau jagadaba. Nangna harau jabado. Yengba phangdre ko thambal. Mathangi namitni, Pibana mapada hai. Pabo, ay imagi masakpu yamna uningi. Ay imagi khongul lijaruge. Manja, masu machabu khamba ngamdre. Piba mayumdagi thoglai. Mamagi mayum aduda mahak chatli. Yumduda changshilli. Mangolda phak amagi mathakta nupi ama hiptuna lei. Pibana kawi. Abo, wa mata hangjage ba. Kethabi, naduna mahak leiri. Kuire, mana asumna naduna leirakpa. Mina kaurakpa aduda mamai khara leithoktuna khumbi. Kana hangba noi bungo. Yumse abo kethabigi mayum oibirabra. Mani. Ay ishamakni. Nangbu kanano. Abo, aina sunupani. Asumna hairakpa asida kethabi mamai loina leithoktuna lepliba nupaduda munna yengi. Aduga, nangbu aigi isu nupa. Hoyabo, aidi nangbu masak khangde na. Abo, ay imagi khongul lirakpani. Imado, sagay amadu luhongkre haiba nasu aisu khangje. Ado abo, nasu ay imabu yamna uningi. Imagi leiphamda amukta takbiyo. Kethabi, magi thamoida jingnaba kayana yomli. Nangi ima haidi. Ima thambal. Magi jingnaba chumli. Makhol thokna kaptuna. Aboki isu thoiba. Isu aboki nakta lakli boy. Lawo aboki nakta. Isu bukongi lawo. Piba kakhatli. Mabok pukoli. Kethabina kaptuna. Isu bu ibok na biray dure. Asuk sangbo matamse. Isu bu biray duna laklure. Abok puwaro ka nuko nang. Abok, ima na mayung pankribado. Mapam kadaydano. Imagi leipam takpiyo. Ay imabu yamna uningi. Kethabi, masunupagi wapam masibu tabada, mahak hena dum kapthorakli. Abo, she, imagi leipam do hayo. Kethabi, magi punshida, mana taujakeba kaya aduna, kona thangda mahak ningam lakhide. Ngamme haiduna, machanupaga setokna duna, atopa nupa amada luhongki, mashubu yengduna hai. Nangi imado, taibang pal thadokre. Ha, aigi ima ba? Hayo ba?
ꯃꯇꯧ ꯀꯔꯝꯗꯅꯣ ꯍꯥꯏꯕꯤꯌꯣ ꯑꯕꯣꯛ ꯂꯨꯍꯣꯡꯕꯒꯤ ꯑꯍꯤꯡ ꯑꯗꯨꯗꯅꯤ ꯊꯝꯕꯥꯜ ꯃꯍꯥꯛ ꯌꯥꯝꯅ ꯀꯞꯄꯤ ꯋꯥꯈꯜ ꯀꯌꯥ ꯑꯃꯁꯨ ꯈꯜꯂꯤ ꯑꯩꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯃꯁꯤꯕꯨ ꯃꯥꯅ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯑꯩꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯟꯒꯅꯤ ꯏꯃꯥꯒꯤ ꯀꯜꯂꯕ ꯁꯥꯞ ꯑꯃꯅ ꯑꯩꯒꯤ ꯏꯈꯣꯡ ꯏꯈꯨꯠ ꯄꯨꯟꯁꯤꯟꯈꯤ ꯅꯨꯡꯁꯤꯔꯕ ꯃꯍꯥꯛ ꯑꯃꯗꯤ ꯏꯆꯥꯒ ꯑꯩꯒ ꯂꯥꯞꯅꯍꯟꯈꯤ ꯐꯔꯦ ꯏꯃꯥ ꯏꯄꯥꯒꯤ ꯑꯄꯥꯝꯕ ꯃꯅꯤꯡ ꯑꯁꯤꯃꯗꯤ ꯑꯩꯅ ꯊꯨꯡꯍꯟꯕꯤꯔꯦ ꯃꯈꯣꯏꯅ ꯄꯥꯝꯖꯕ ꯅꯨꯄꯥ ꯑꯁꯤꯗ ꯑꯩꯅ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯂꯨꯍꯣꯡꯂꯤ ꯇꯁꯦꯡꯅ ꯃꯁꯤꯒꯤ ꯂꯤꯆꯠ ꯑꯁꯦ ꯇꯨꯀꯠꯆꯩ ꯑꯩ ꯄꯥꯞ ꯆꯦꯜꯂꯕꯤꯅꯦ ꯂꯝꯕꯤ ꯈꯨꯗꯤꯡꯗ ꯂꯧꯕꯨꯛꯅꯔꯤ ꯑꯩ ꯃꯈꯥ ꯇꯥꯅ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯤ ꯄꯨꯝꯅꯃꯛꯅ ꯁꯥꯎꯗꯅꯕ ꯋꯥꯔꯧꯗꯅꯕ ꯑꯩ ꯏꯊꯟꯗ ꯊꯋꯥꯏ ꯑꯁꯤ ꯊꯥꯖꯈ꯭ꯔꯒꯦ ꯊꯝꯕꯥꯜ ꯑꯁꯨꯝꯅ ꯃꯊꯟꯇ ꯁꯤꯖꯔꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ ꯑꯍꯤꯡꯒꯤ ꯏꯆꯤꯛ ꯍꯨꯟꯕ ꯃꯇꯝ ꯇꯥꯏꯕꯪ ꯈꯨꯗꯤꯡꯃꯛꯅ ꯇꯨꯝꯅꯈ꯭ꯔꯕ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯍꯧꯒꯠꯇꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯃꯈꯨꯠꯇ ꯊꯧꯔꯤ ꯑꯃꯁꯨ ꯄꯥꯏꯔꯤ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯈꯥ ꯊꯪꯕꯗ ꯍꯧꯔꯤꯕ ꯁꯩꯖ꯭ꯔꯥꯛ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯎꯁꯥ ꯑꯃꯗ ꯊꯧꯔꯤ ꯃꯇꯣꯜꯗꯨ ꯆꯦꯠꯅ ꯀꯤꯔꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯊꯧꯔꯤ ꯃꯇꯣꯜ ꯑꯗꯨꯅ ꯃꯥꯒꯤ ꯃꯈꯧꯔꯤ ꯆꯔꯝ ꯃꯄꯥꯗꯨꯗ ꯆꯦꯠꯅ ꯀꯤꯔꯤ ꯊꯃꯣꯏꯒꯤ ꯃꯥꯟꯖ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇꯪ ꯅꯤꯡꯁꯤꯡꯂꯝꯂꯒ ꯃꯤꯠꯂꯨꯗꯒꯤ ꯁꯤꯟꯊꯔꯛꯄ ꯄꯤꯔꯥꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯇꯞꯅ ꯎꯏꯁꯤꯟꯈꯤ ꯑꯗꯨꯒ ꯎꯊꯛ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯐꯟ ꯆꯣꯡꯊꯔꯛꯏ ꯃꯈꯣꯡ ꯑꯅꯤꯗꯨꯅ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗꯗꯤ ꯊꯦꯡꯕꯗꯤ ꯐꯪꯗ ꯃꯈꯧꯔꯤ ꯆꯔꯝ ꯑꯗꯨꯗ ꯀꯟꯅ ꯂꯥꯈꯠꯈꯤꯕꯅ ꯃꯈꯣꯡ ꯑꯅꯤꯗꯨ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯀꯥꯎꯏ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯀꯥꯎꯔꯝꯂꯒ ꯊꯝꯕꯥꯜ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ